ड्रग ललोन अहुमदा ब्ली टेबलेट किलो तरुक लोंग कोनना फारी पुलिस कंट्रोल रूम दगी ngasi thokpa chirol amada garang security force na Tengnoupal PS ki check point da asar wok sing check tawbada Bolero MZ01 F5013 da lakpa mi ahum WY tablet kilo 5.89 mobile phone ahum amsum Aadhaar card ahum ga kona na phareri pharaba singdi Tengnoupal district gi James Baiti sei kungani pan amasum Hanai Kim Baiti aduga Chusampur district gi David T Mate sei nifuga mathuini heri February ki tara humdoi ki mamang lengak semgani Republic Day ki thoramda anaubu minister yaugani haibadi sapsana khangdri saitrabata Anirak suba tha taruk ki matam gi damak sangdorakliba Manipur gi president rule gi lenga asi mathang tha gi tara gani thoida sahi amma mapung pharaga dabigi moinana mathang tha gi tara humdoi February tara humdoi English ngani ga kunga taruk phab gi mamangda Manipur lenga ma semlagani adubu tha asi ki kunga taruk ta pangthokadori Republic Day thoramda anaubu minister na saruk yagani haibisidi sapsana khangba laitri haina speaker TH Saitrabatana Fongdokre, Wapamasi, Narang Lamyan, Bihizam, Iraboning, Singlupna Sinduna, Nung Tilamas, Numidang, Satagada, Ani Super Irabot, Trophy, 5A side open football tournament, Haudopi, Tharam, the Sarugara, than a Fongdokivani. Common Mangzilgi, Oriental Club Ground tournament, Haudola Matung, the Paumishin, Hangbo, Hongi Pakum, the speaker, Makhatanahai, Handak Maki, Daily Kongsa, Lana, Gueva Kongsani. Thasiki kunga tarukta pangthokadori Republic Day ki thoramda anaubu minister yaugani haina miyamna ngangnaba madi pauksi khara phongma thingnari adubo haujuk phawbi oinadi masigi matangda sapsana khangbaithri Guwahati da thasiki taraga marida BJP ke National General Secretary BL Santos yauna party asigi Manipur gi MLA singa mifam pangthokadra haina hangbo hangi pakhumdasu mifam asigi matangda pauksi digi tari party ki maikedi gi natragana ministry ki maikedi gi invitation pirakpati laitreki adubo anauba lenga ama soidana semlagadra haibu ohangi pakhumdadi mamangda central leadership na kauraktuna phaminakibada pirakhiba thajawagi matung inadi president rule sangdoktringaida lenga ama soidana laklagani thaji heri Lai haibasi makhong soktuna khurumlabadi mahai sawi haine adubu Govindadi sokpayadi hairiba kari maramgino Kangla phamthau humpugamari Thasi ki taret ke ayuk minister oiramba berena Shri Govinda ji gi laisangi parangan Mangol khaduna khurum khibegi matangda laisang asigi maikeidigi pujari amana pawgi mifam pangthoktuna phongdokhibu wafam ga mari leidana Kangla phamthau khumfu ga mari gi maikeidigi secretary general W Beren Kumar Maiteina lai haibasi makhong soktuna khurumlabadi mahi sawi haine dubu Govinda di sokpa yadi hairiba kari maram gino hainangkhre Haribo Apamasi, Narang Tilpung Aniga Makai Tarakpara, Press Cup the Pangto Pau, Mipam the Pongtola Duruman Hai, Mi Amaga Kianaba Tamba Haibisi, Lining is at Nabiki Wangmadani, Ta Siki Taragi Pauxi, the XCM na Gobi the temple, the Linung the Sangbagi Maramda, Yaurak Padu, Mama Pamasa Kangda Bani Haizani, Lai Haibisi Ipai Pusing ni Haizani, Ipai Pu the Kurumbada. Khong sokpada akai bakari sliti lining haibisi apunba sakta mama sagana bigi yumphamni haijaningi maramaduna thokiba thawdo odu mathong hoktaba sobet amadi mama mapa masa khangdabani haina kangla phamthawna lawdaba gamloi maitei leiba asidadi like punamaki ningthau lining thau leibani masi phawba makhong soktuna khurumnai karamba amotpa yauduna sokpa yadribano sengdokpiro sokpa yadraga bamona singba karigi cycle da haplaga koi thang liba amukasu usop amagi lai lengsin bada ahan bada lukatle mafam dudagi thang laga phi hongle loiraga lai sel katle madura katliba athen pot sida dudi maitai da karigi sokanu haibidari banongki Mana makata na ya siguma khenaba si laitre haina ining thaubuda sandra madi laimare langon sangkhon bi maharani isori anina haya lengsinduna Tiluk Pamba Langduna, Hailay Katuna, Malem Papal Sinkatuna, Sok English nga mga satraka mapandagi khenaba thamlaki badu sapmana ba miyang amada yengmi narasi haina Sok English nga mga samapan nga nifuga taretagi kunga mapan tawan maitay singtam religious ek asi sa nabahura i haina haibi kiba numit asi Gauriya satpiriba miyoy sing masada napal na yongkiduna kaukpugum tawri Maram singasi maitay layba asida
तामिनरिबा फुरुपसिंगी मरक्ता खेनबा थम्बदगी ngasi apunbagi saktam sakatpada awab ohel habisi khangjinbiu furuk khudingna iramdam masigi laihauda sawbani habisi qopum thukti lainingi wan tukna thairambana maram oiduna ngasi gauriya laining laikha tarakpigi sawro khudamni laining khudimak amaga amaga khenaba mata thambiramdi laining haibisi nungsinabigi sawroba anma yararoidaba yumphamni haibisi qopum thukti khurumba yaroidaba lairabadi ramandi laining ninglubagi wanthuk leiti haiba wafam sumakna pawmisingda phungdoki hatok piram labi sawbagi haksang postmortem examination tawragani mamang thagi kunga tarit ki nungthil pung amarom tarakpada wangoi ps na konba thiam laisang khongi ibudo pakhangba laisangi manakta hoba haibong pambi amagi maya da hatok laga thambiram labi masa ani lairabi sanambam ningol khaidem ongbi sawwa se kunga taruk ki haksang postmortem examination tawragani hari thawdo asigi mayog sem ki JSC ki sirola man hai ngarang JSC na laikhidrabi ki imung manung amadi laikai gi ahalaman singa pangthoki bami phamda mak haksang postmortem examination tawna bo warep lawri loidra Imphal West ki ASP ga JSC ki marakta yana bada postmortem pangthok pada yaudaba videographer adu JSC ki mekedi ki putokpa amasum professional videographer ohenba laikhidrabi ki aroiba mathau mangam irang sifai da pangthokpa amadi maki masa ani saruk yahanba postmortem tawrabasu investigation mapung phan sathaba mara laibisingi mathakta charge sheet file tawba haibani singbu wafam yawre ri popular government lehanana bakana honari Manipur athuba matamda popular government ama laklagani haina BJP gi MLA singi marakta ayamana asauba asa tawba marakta center na su Manipur athuba matamda popular government ama lehanana bo hotnara bra haibi gi thajaba lei haina akhangai singna phungdoknarakli matam khragi mamangdagi hauna BJP gi MLA singi marakta ayamana Manipur da haukiba sei February gi 12 digi lerakhiba PR President Rule Sahi Padringaida popular government ama soidana lakpa yai haibigi thajaba phungdokna duna lakibani masagi masak maming takthokningdaba Manipur gi political goeba phibam naina duna lakiba manhai Manipur gi miyamna BJP na lusingba Manipur da laikhiba laingaki mathakta pendaba mayam ama lairabasu BJP gi oinadi Manipur da BJP gi phibam ama yamna kana hotna duna sagatkiba asi manghaninglamroi matam khragi mamangna pangthokiba Lok Sabha gi mikhalda Inner Manipur Parliamentary constituency the ruling BJP gi Mirepu Congress na yamna laksana maithiba pikhiba amadi Outer Manipur Parliamentary constituency da su Congress ki Mirep na BJP na sagatpa Mirepu yamna laksana maithiba pikhiba sima miyamna Manipur gi irang sida BJP amadi BJP na tawriba thabak thongsingda pendabadu utkibani haina wafam thamnakhi Manipur da lairamba BJP na lusingba lainga ki mahutta PR thamjilakibadu BJP gi phibam ka hena soksing khidringai da atopa upai sing thibu oiramba yai haina su phongthoki kari kari upai oiramba yabigi haina hangbo wahang amagi pakhumda expert aduna hai BJP amadi BJP na lusingba center da lairiba laingakna president rule thamlaga Manipur da oirakhiba phibam phagatna na bo honabigi matam laukhibani haina khali Manipur da PR president rule lairaklaba matungda nomai kapna ba amadi bom pokhai hanbigi thabak sing lepkhiba si matam sangna irang torakpadigi sok tharakpani haina khanarabasu masida center na takhairakpadigi tangai phadana khara hantakhibra haibigi thajaba lei haina su phongdoraki Kokizau group singi apunwa body ani UPF amasung KNO ga lainga ka tawnaduna lakhiba suspension of operation matam loikhrabasu yamna kuina makha sangdoktuna lakhibadu khanghauduna sangdokhiba sida India lenga amadi Koki UG group singi marakta bap tanaba ma leibanani haiba wafam mangna thamlakhi mangna hai suspension of operation sangdokhiba sida toan tuan ba maikai digi thoidokpa wafam sing phongdokna khidrabasu toan tuan ma Koki group singda natana Koki Jau MLA singda तांदुना लाखिबा सेपरेट एडमिनिस्ट्रेशन नत्रगना लेजिस्लेचर सिंग लैबा पुदुचेरी गुम्बा यूनियन टेरिटोरी अमा डिमांड तौबादु ओइथोक्लोय हैबु वफम इंडिया लेगा की मरी लेनब सिंगना हन्ना हन्ना थमख्रबने सेपरेट एडमिनिस्ट्रेशन पिरोई हाइबनिना मणिपुर अनोब पॉपुलर गवर्नमेंट अमा सेमना बामदी गवर्नमेंट अदुदा कुकी जौ एमएलए सिंग याउनबा सेंटरना सस्पेंशन ऑफ ऑपरेशन लेबा ग्रुप सिंग नतना कुकी सिविल सोसाइटी ऑर्गेनाइजेशन सिंगा प्रेशर पिरखिबा माले हैबु वफम सु मांगना थमरखि निंगसिंग बयाई हौखिबा डिसेंबर 13 दा दिल्ली दा बीजेपी की नेशनल सेक्रेटरी ऑर्गेनाइजेशन बीएल संतोषना कुकी जौ मैति नगाना सिंगबा बीजेपी की एमएलए पुनमक
कौरगा मिफम पांथोखिबने अमदि मिफम अदुदा मणिपुर संथोक संसिन यादना लैरिबसिंग हंदुना शांति लाक्नब थबकसिंग पैखनबा एमएलए सिंग खनखिबने हानसु कुकी सिविल सोसाइटी ऑर्गेनाइजेशन सिंग अमदि मैतै सिविल सोसाइटी सिंगी मिहुत सिंग यूनियन होम मिनिस्ट्री की ऑफिशियल सिंग तोंगान तोंगान अमदि पुन्न उनदुना यानदना लैरिब फुरुप सिंग यासिननब पुरकनब होनदुना लाक्लिबने पावगे लिखुन सिंग युमफम ओइदुना पाउक्सी सिन मतम खरगी ममांगदा कुकीजौ एमएलए सिंगी मिफमदा अनव पॉपुलर गवर्नमेंट सिमलकपदा कुकीजौ एमएलए सिंग यावनब वरेप लौरे हाइखिबदु वाफम अदुगी मतंगना खनबदि लैदुबो वरेप लौबदि लैति हाइना कुकीजौ लुपसिंगना फोंदोखिबने वांगामगी पाखुमदा एक्सपर्ट अदुना हाय मणिपुर हौजिक ओइरिबा फिबम असिदा मखा सांगथना लैबदा नतना अनिमक्ता कानबसु ओइजबसु अमत लैरोय मसिमक मुक्नरिबा फुरुप अनिमंगना खंगबद नतना सेंदनसु खंगबग लोइना पुनमकी ओइना याइफनब मणिपुर अनौब पॉपुलर गवर्नमेंट अमा सेमनबा सेंटरना पीबी याबा मफमदा प्रेशर पिरबे मतम सांगना करीमत हाइदना मरि थबक अमत लौखतना लाक्लबा मतुंगदा खंगहौदना सस्पेंशन ऑफ ऑपरेशन की मतम सांगदोखिबा सिमक सेंटरना कुकी यूजिक ग्रुप सिंग करीगुंबा वाफम खरदी थमखिब्रा हाइबगी थाजब लई हाइब वाफम एक्सपर्ट अदुना थमलखि तौबदबु मणिपुर प्रेसिडेंट रूल लैरकपा सही अमरोम फरकदोरबा सिदा मणिपुर की लंबी सिंगदा मुक्नरिबा फुरुप अनिगी मियोय सिंगदा अमना लैब मफमदा अमना संग यादना लैरि यूनियन होम मिनिस्टर मसाना अकनबा इंस्ट्रक्शन पीदुना थबक लौखलबसु माइ पाकप ngамद्रि अतोप पाव की लिखुन सिंह फुंदोरकपगी मतुंगिना कुकी सिंगी तोंगान तोंगान बलुप सिंगी मरकता अनौब गवर्नमेंट सेमबदा कुकीजौ एमएलए सिंग याहौदना मखोइगोइबा वाफम सिंग थंबगी खुदोंचाबा लहौनिंगबो यावरबसु खरनदी सेपरेट एडमिनिस्ट्रेशन की डिमांड होंगदे हरि मानदबो वखलो लैबा मरकसिदा कुकीजौ सिंगी मरोइबा लुपसिंगना अनौबा पॉपुलर गवर्नमेंट सेमबदा कुकीजौ एमएलए सिंग यावबा कुकीजौ मियामना पामनदबना करिगुंबा गवर्नमेंट सेमबद यावगी खलबदी पामदबा फिबम सिंग लाप यारो हेना वार्निंग तौखबनी असिगुम तला असिदा सस्पेंशन ऑफ ऑपरेशन लैरिब कुकी यूजी ग्रुप सिंग अपुन बोडी अनिना था असिगी तरा हमदु चामपुद कुकीजौ एमएलए सिंग मिफम पांथोकनबा थौरांग तौरिबनी था असिगी तरा मरिद गुवाहाटी द बीजेपी की एमएलए सिंग मिफम अमा बीजेपी की जनरल सेक्रेटरी ऑर्गेनाइजेशन बीएल संतोष का पांथोकनबा थौरांग तौरिबसी जनवरी तरा हमदु की चामपुर की मिफम की मखा यामना पोनगनी हाइना पावगी लेखुनसिन फुंदोकनरखली मियाम अकीबा पोकनरी मसामकी लोइनबीबु थांगना थिंदुना हाटखिबगी मराल कैसुम संग लैरुबदगी थोलकलबा नुपा अमा लैकाइद कोइस चटपा होरकबदगी मियाम मिपाइबा पोकनरी ओइरक्लिबा फिबम सिकी मतांग मरी लैनब लैंगाक लोइसंगना मियेंग संगबियु हाइना ngarang खगेमपली पनखा ngana pithong manakta miyamna wakat mifam pamkhri mifam adu khagempali ideal club amasum Sandrem Binupi Lumna Puna Sinmani. Impal West District Singaway Police Station की मनुंग चंद खगेमपली पनखा nganapi thong manakta gi haikruism bizoi se yang hekatre mamang sahi gi February da mari lenaba court amana bel thadurakpadigi kaisum sanggi tholakmani komja English ngani ga kunga mari gi June ahung gi ayukta masama ki loina bi haikruism ongbi bisak masa se yang heka mangabu thangna thinduna hatkibegi maralda फाबगा लोइना सिजमै पीएस द केस अमा लोखतना थिजिनबगी थबक से थरकबगी सरु अमोइना कसुम संग लेरकपनि वकत मिफमदुगा इरोइना संद्रेमी नुपी लालगी सेक्रेटरी यंखोम संतिना हाय हाउसिंग बिजोइना लैकाइद हंकत हंदा सत्तुना लैबदिगी मिया मि पाइबा पोकनरी मरी लैनब लैंगाक लोइसंग नमी यंग संबियो मि हात पसेराक पियो अमदि अथुब मतमदा चार्ज से थंगत लो हाइबन सिंगबो वहाइसिंग इबा लेकात सिंग मियामना लोइनाखि Syria की IS terrorist सिंगना लैबा मफम सिंगना एयर स्ट्राइक चतदुना लांदाखरि Syria की IS terrorist सिंगना लैबा मफम सिंगना US की लानमी सिंगना एयर स्ट्राइक चतदुना पाक सिंगना लांदाखरि हारि रिपोर्टर्स की मतुइना Syria दा लैबा IS terrorist सिंगना ममांग थादा US की लानमी अनि हाटखिबदुगी लमन खुमबो ओइना US आर्मी एयर स्ट्राइक चतदुना IS की मतत लांदाखिबनि करिगम IS की मिलिटेंट सिंगना US की लानमी सिंग मखातना हाना बखनरगलबदि IS की मिलिटेंट सिंग थीदुना US ना हाटकने हारि सोशल मीडिया रा साइथोरक वीडियो अमग लोइना थाजने वरिबा पाव मना पोल मेस मा मिजोराम दगी मेजो सिंग अमा सु मणिपुर दगी मैतै सिंगा अंगथोकपदा खना सेनब थोकरे हारि तोना ब्लैक लिस्ट पाम सु मैतै ना ब्लू लिस्ट पने हारि अंदुर लैखिबा फुटबॉल मैच स्कोर मिजोराम अमा सु मणिपुर 2-1 हारि Saukhat pa India magi manglan si
mangphau honabagidamag Indian crore chamaga humdrana thauna phana lepli Prime Minister sakot pa India amagi manglan sing mangphau honabagidamag laibak sigi mising crore chamaga humdrana mathautana thauna phana lepli haina India gi Prime Minister Narendra Modi na phungdokre wafam asi Somnath Temple Trust the Sinduna Somnath Temple Thugaina Bahona Kibasahi listing ama mapung Pabagaloina, Laisangasi English Amaga Samapan Yanka Matuida, Nauna Mukshamga Sagatpa Hokibasahi, Humdraga Manga Mapung Parapaga Marilena, Gujarat ki Gir Somnath District, Prabhas Patana Leva, Somnath Mandir Pangtukiba, Somnath Sobiman Barwagi Thoramda Prime Minister Modi na phungdokibani ngarang digi hoduna leba sigi mafam kyari gi mioi lak tararam henmana sharuk yakiba thoram adura Prime Minister Narendra Modi amadi Gujarat ki Chief Minister Bhupendra Patel sharuk yaduna numidang na pangthokpa drone show firecracker show amadi atiyada mai thanduna phajaba kumai uhenkhiba light show adu yenki Makata ng asisu masing yamna bamiyam na Prime Minister Narendra Modi butaram oktuna Somnath Swabiman Barbagi saru amoina Sangka Circle da Hangamapal masugi koget get pa sagol sa magani panthauduna satpa asauba procession Sharia yatra da su Prime Minister na saru yaki Thauramadu loiraba matung miyam tinba mi phamamada wangang laduna Narendra Modi na hai ngarang Somnath Swabiman Barbagi numit asida Punsigi Pandambu Tungoinaram laga Kwaidigi Shakti Leiba Mahadev ki damak kathoklaba thauna phaba lanmising mafamda silutpiri ngarang Somnath Temple gi Swabiman yatra asi sahi lising ama mapung phabaga loinana English amaga samapan gi yangkhai mathuida amuhana sangba sagatkiba haukiba do sahi humdragani thui mapung phare Somnath Swabiman parba sahi lising amagi mamangda thukiba amang ata sing adu ningsing manati ngasi pangthong diba kumai si sanglaba sahi lising amagi journey gi festival ni Somnath Mandir si amukhak natana phataba pambai kya sijinadun hanjin thugaina bu hona kibagumna foreign invaders singna sahi sakya digi leba si thugaina ba hanjin hona khiedubo thugai bangam khidi ngasi digi sahi lising amagi mamang English ngani ga kun ga taruk ta han boina Gazanina Somnath Temple Thugai kiba matamaduda mahangna Somnath asi muthat kre haina khanki dubo sei kharagi matuna Somnath asi amuhana semgatkhi makatan hanjin Somnath te attack tokhi dubo muthat padingam khidi hari